Hendak kitchen manda kini ki video ma yang kanu viral loy kre viral loy dana mayam singsi yang kanu charcha tawna kre naina kre masigi mapung oi badi magi video du yor ba pagi testimony aduni man mataw karamna ibung Krista bulok sul kibage aduga ibung Jisu Krista gi masa manayama mataw karamna okra kibage habagi maram da piba testimony du gi matang da point amadani mayam na kanna charcha tawna ribase ichan manda kini handak kharani mangda kasari khongchat amada isorgi thobanda isai khara lanthona bagi damakta mafam mafam khudungta lakhi madu manungda ahan ba thungna basi kasari sunai thang lekai dani nongsingi pibam na mata cha da na maram werga aikhoi gi sangai makta da aikhoi sumang makta da pangthoki bani matabduda ichanna isai gi horumdai isai amam samdai mamangda isai duga mari lena ba wari watai khara adum sabirami aduga ibung Krista gi mating mangan oi ba yaba wari kya mam sabirami adum pu magi testimony de piramde adum oina mak aina ichan manda ki mataw karamna ko prabhu lawsin ki bagi habagi matang sida khangning badagi isai program ro matungda ai ka maktada aina isanbu interview ma lawja hoy hai be interview da isan na pamba wari kya marom sana bagi phongdong na bagi mafam chi phangi de matam du yamna thengchla poi bana mayam puna mangna thorang tawraga ma khak pu ngai na leibadagi akoina interview du khara tension gi aduna magi testimony si mayam na taningi mayam na sutahanini haibagi wakhlona ma mangonda phoruk padagi mathangi numitki akoigi program da isai gi thorong amada mana magi testimony si pikibni magi testimony pibasi gi inspiration si aigi interview duga haktheng ba mariam khak leina badina mayamda aikona tena logiba interview du som tang tahanjani technical problem khara dagi akoigi haiba interview du akoigi nganna ataina ai aikona lahoba interview dugi tungda piba testimony duna viral oi ro fauda viral oi kiba testimony dugi mamangi numita laukiba interview do holi fauda mayamda phangandana leibasisu aigi achinba khara dagini adu video do viral raktana mandakini gi maramda yamna ngangnar pasida aina lawjauba interview adu mayamna yengiraga khara makaidi kana ba madi gyan ta min hopur kadra haibagi wakalam da su aina khondok sabani aduga mayamda sinajage haina aina khanjari bani hariba interview du da mana phongdom da ba wari kya aina su sajining do wari kya saba mapung phan saba mahudaba saruk singdu ai myam da lang thoksari temagi ahamada ne roigi sanmadakni gi pokpa se ima pabung gi min isin naw gi min ta hadina ba se visit kawe ta khelambam ne ngona mana arkiningol oiba ta khelam omba ta khelam ombi sundari pachina hun koi koi tamo bgs kawe mana koi hal ne thanda kochi asha kawe aduga aina koi atombe adu apigi lai su se sum adui matang da kitang su pandiu ne like se ai gi rai se ai je kaino da tagen blind school da class 10 smart tamai tamjare aduda tamma da sunita na moi unar bro ichi sunita je ai pulam me ada ekhoi na changba matam do adadi ma di like tam badlu wer me isai gi oina ma adum akoi mark ta dum oja singi kanu toram me hoi aduga asigi like tam bagi paring sida akui ibung Krista gi wari sina punsida karam tam da taba horokiwa koina angawai le sum e matam da tare boko tabaji Christian gi isai di dum taba wari makti tada ba aduga aina isai sakla aba matung aisai 19 keno 90 ga 5 aswai dagi 94 95 sai dagi isai sakla isai apin na ba aduga
ꯑꯩꯅ ꯏꯁꯣꯔ ꯈꯪꯉꯛꯄꯁꯤ ꯏꯁꯣꯔꯒꯤ ꯋꯥꯔꯤ ꯇꯥꯕꯁꯤ 2000 ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯖꯤꯁꯨ ꯀꯧꯕ ꯏꯁꯣꯔ ꯑꯃꯗꯤ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯇꯥꯕ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯕꯨ 95ꯇ ꯏꯁꯩ ꯇꯧꯕ ꯃꯇꯝꯁꯦ ꯑꯩ ꯈꯟꯕꯗ ꯃꯟꯗꯥꯀꯤꯅꯤ ꯍꯣꯏꯁꯦ ꯄꯨꯁꯄꯔꯥꯅꯤ ꯑꯗꯩ ꯕꯦꯕꯤ ꯆꯟꯆꯟ ꯃꯣꯏꯒ contemporary ꯑꯣꯏꯅ ꯍꯧꯃꯤꯟꯅꯛꯄ꯭ꯔꯥ ꯃꯣꯏꯅꯗꯤ ꯑꯩꯉꯣꯟꯗꯗꯤ ꯈꯔ ꯍꯜꯂꯦ ꯍꯟꯕꯗꯤ ꯆꯍꯤꯗꯤ ꯃꯣꯏꯅ ꯈꯔ ꯍꯜꯂꯦ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨ ꯏꯁꯩ ꯁꯛꯃꯤꯟꯅꯔꯛꯄꯗꯤ ꯑꯗꯨꯝ ꯕꯦꯆ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯦ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯏꯁꯩ ꯁꯛꯄꯁꯤ ꯄ꯭ꯔꯚꯨ ꯂꯧꯁꯟꯕꯒꯤ ꯃꯇꯥꯡꯁꯤꯅ ꯏꯁꯩ ꯁꯛꯄꯒꯤ ꯃꯃꯥꯡꯗꯔ ꯏꯁꯩ ꯁꯛꯇ꯭ꯔꯤꯉꯩ ꯃꯇꯨꯡꯗꯔ ꯍꯥꯏꯗꯤ ꯖꯤꯁꯨ ꯂꯩ ꯍꯥꯏꯕꯁꯤ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦꯀꯣ ꯑꯗꯨꯗꯨꯒ ꯑꯗꯨꯃꯥꯏꯅ ꯏꯁꯩꯁꯦ ꯁꯛꯈ꯭ꯔꯦ ꯁꯛꯑꯕ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯕꯤꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯁꯤꯗ 2008ꯀꯤ ꯂꯥꯁ ꯃꯟ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯗꯤꯁꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯁ꯭ꯋꯥꯏꯁꯦ ꯑꯣꯏꯒꯗ꯭ꯔꯥꯅ ꯈꯜꯂꯦ 2008ꯀꯤ 9ꯁꯨ ꯆꯪꯉꯝꯗꯥꯏꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯁꯦ ꯒꯣꯁꯄꯦꯜꯒꯤ ꯏꯁꯩ ꯈꯔ ꯔꯦꯀꯣꯔꯠ ꯇꯧꯋꯦꯕ ꯒꯣꯁꯄꯦꯜ ꯏꯁꯩꯗ ꯖꯤꯁꯨ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ ꯇꯧꯕ ꯏꯁꯩꯗꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯥꯝꯖꯅ ꯇꯥꯖꯕ ꯏꯁꯩ ꯍꯣꯏ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯔꯦꯀꯣꯔꯗꯤꯡ ꯇꯧꯋꯦ ꯑꯗꯨꯒꯤ ꯏꯁꯩꯁꯦ ꯑꯗꯨꯒꯤ ꯏꯁꯩ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕ ꯑꯗꯨꯒꯤ ꯔꯦꯀꯣꯔꯗꯤꯡꯁꯦ ꯑꯩꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯔꯦꯀꯣꯔꯗꯤꯡꯒꯤ ꯑꯦꯁꯥꯏꯟꯃꯦꯟꯁꯦ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯏꯁꯩ ꯃꯌꯥꯝꯁꯦ ꯔꯦꯀꯣꯔꯗꯤꯡ ꯇꯧꯋꯦ ꯑꯗꯨ ꯃꯣꯏꯅ ꯑꯩꯒꯤꯗꯃꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤ ꯑꯩ ꯈꯅꯥꯎꯁꯤꯅ ꯌꯥꯗꯕ ꯅꯨꯃꯤꯠꯁꯤ ꯐꯖꯅ ꯁꯛꯄ ꯉꯝꯃꯣꯏꯗ꯭ꯔꯥ ꯈꯟꯕꯗꯣ ꯃꯣꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯀꯩꯀꯥ ꯃꯌꯥꯝꯗꯨꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯕꯩ ꯃꯄꯥꯜꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯁꯣꯔꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯑꯗꯨꯗꯒꯤ ꯂꯥꯛꯈ꯭ꯔꯦ ꯏꯁꯩꯗꯤ ꯁꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯀꯥꯟꯗ ꯑꯩꯅ ꯈꯪꯖꯔꯛꯄꯁꯦ ꯀꯩꯅꯣ ꯍꯥꯏꯗ ꯉꯁꯥꯏꯒꯤ ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏꯒꯤ ꯂꯃꯟ ꯇꯣꯟꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯖꯤꯁꯨ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ ꯍꯥꯏꯅ ꯁꯛꯄ ꯏꯁꯩꯁꯦ ꯍꯧꯖꯤꯛꯁꯨ ꯕꯥꯃꯣꯟ ꯅꯨꯄꯤ ꯑꯃꯈꯛ ꯂꯩ ꯃꯥꯁꯨ ꯀꯩꯅꯣ ꯅꯠꯇꯦ ꯊꯥꯖꯕ ꯅꯠꯇꯦ ꯃꯥꯁꯨ ꯌꯥꯝ ꯄꯥꯝꯖꯅ ꯁꯛꯏ ꯑꯗꯨꯃꯥꯏꯅ ꯃꯁꯤ ꯏꯁꯩꯁꯦ ꯌꯥꯝꯅ ꯏꯟꯁꯄꯤꯔꯦꯁꯅꯦꯜ ꯑꯣꯏꯕ ꯏꯁꯩ ꯑꯃꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯏꯁꯩꯁꯦ ꯃꯁꯤꯒꯤ ꯏꯁꯩꯁꯤꯅ ꯃꯟꯗꯥꯀꯤꯅꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯍꯣꯡꯕꯒꯗꯤ ꯄꯨꯔꯛꯈꯤꯕ ꯂꯩꯕ ꯑꯍꯣꯡꯕꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩ ꯍꯥꯏꯁꯤꯅꯤ ꯖꯤꯁꯨ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕ ꯏꯁꯩꯁꯤꯒꯤ ꯃꯔꯝꯅ ꯑꯩꯁꯦ ꯑꯩꯒꯤ ꯀꯥꯎꯟꯁꯤꯂꯔ ꯃꯌꯥꯝ ꯐꯪꯉꯦ ꯀꯥꯎꯟꯁꯤꯂꯔ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯔꯤꯁꯤ ꯄꯣꯂꯦꯝ ꯀꯤꯕꯣꯔꯗ ꯈꯣꯡꯕꯤꯕꯗꯣ ꯑꯗꯨꯒ ꯃꯥꯁꯤꯅ ꯏꯌꯥꯝꯕꯁꯤꯅ ꯔꯦꯀꯣꯔꯗꯤꯡ ꯑꯩ ꯃꯥꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯔꯦꯀꯣꯔꯗꯤꯡ ꯏꯁꯩ ꯃꯌꯥꯝ ꯇꯧꯕ ꯆꯠꯂꯦꯕꯀꯣ ꯑꯗꯨꯗ ꯃꯥꯅ ꯀꯥꯎꯟꯁꯤꯂꯤꯡꯁꯦ ꯇꯧꯋꯦ ꯑꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯕꯁꯦ ꯆꯍꯤ 5ꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯕꯁꯦ ꯑꯗꯣ ꯑꯩꯅꯁꯨ ꯖꯤꯁꯨꯁꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕꯔꯥ ꯍꯥꯏꯅ ꯐꯖꯅ ꯊꯤꯔꯒ ꯑꯗꯨ ꯁꯦꯡꯅ ꯆꯨꯝꯃꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯈꯪꯉꯛꯑꯀꯥꯟꯗ ꯏꯁꯣꯔꯁꯦ ꯑꯩꯅ ꯂꯧꯁꯤꯟꯖꯈꯤꯕꯅꯦ ꯑꯩꯅ ꯏꯁꯣꯔ ꯂꯧꯁꯤꯟꯕꯁꯦ 2014ꯒꯤ ꯖꯨꯂꯥꯏ ꯗꯦꯠ 27ꯗ ꯕꯞꯇꯤꯖꯝ ꯂꯧꯋꯦ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯣ ꯃꯁꯤꯒꯤ ꯏꯁꯩꯁꯤ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯁꯛꯍꯟꯅꯕꯒꯤ ꯃꯟꯗꯥꯀꯤꯅꯤꯕꯨ ꯊꯤꯔꯛꯈꯤꯕꯅꯣ ꯑꯗꯨ ꯏꯁꯩꯗꯣ ꯁꯤ ꯏꯁꯩꯁꯤꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯦ ꯑꯩꯈꯣꯏ ꯗꯥ ꯑꯃ ꯂꯩ ꯁꯅꯥꯖꯥꯎꯕ ꯍꯥꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯈꯣꯡꯗꯒꯤ ꯅꯠꯇ꯭ꯔꯦ ꯃꯥꯁꯦ ꯉꯥꯏꯈꯣꯡ ꯈꯨꯂꯦꯟꯗꯒꯤꯅꯦ ꯃꯥꯁꯦ ꯃꯁꯥꯁꯦ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕ ꯑꯗ ꯃꯥꯁꯦ ꯃꯌꯦꯛꯁꯨ ꯏꯁꯩ ꯃꯥꯁꯦ ꯃꯌꯦꯛ ꯂꯤꯔꯤꯁꯤꯁꯝꯁꯨ ꯑꯣꯏ ꯃꯥꯁꯦ ꯑꯗꯨꯒ ꯃꯥꯁꯦ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯏꯁꯩ ꯄꯨꯊꯣꯛꯄ ꯈꯣꯠꯄ ꯇꯧꯕꯁꯦ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯌꯧꯗ꯭ꯔꯤꯕ ꯃꯐꯝꯗ ꯌꯧꯍꯟꯕꯁꯦ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯣꯏꯖꯕꯖꯥꯠꯅꯤ ꯑꯗꯨꯗ ꯈ꯭ꯔꯤꯁꯇꯦꯟ ꯑꯩꯅ ꯑꯗꯨꯗ ꯃꯥꯅ ꯁꯤ ꯊꯤꯔꯛꯄꯅꯦ ꯑꯗꯨꯗ ꯑꯩꯅ ꯗꯥꯊꯥꯕ ꯑꯩꯗꯤ ꯈ꯭ꯔꯤꯁꯇꯦꯟꯁꯨ ꯑꯣꯏꯗꯦ ꯈ꯭ꯔꯤꯁꯇꯦꯟ ꯁꯣꯡ ꯁꯛꯄꯗ ꯄꯛꯀꯗ꯭ꯔꯥꯅꯦ ꯍꯥꯏꯕ ꯃꯥꯅ ꯄꯛꯀꯅꯤꯗ ꯀꯩꯗꯧꯕꯩ ꯅꯪꯅ ꯁꯛꯄ ꯐꯖꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯁꯣꯔꯒꯤ ꯊꯧꯔꯥꯡ ꯑꯣꯏꯕꯖꯥꯠꯅꯤ ꯃꯁꯦ ꯑꯗꯨꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯛꯈꯤꯕ ꯇꯧꯕꯒꯤꯗꯤ ꯃꯇꯝꯗꯨꯗ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯏꯁꯩ ꯁꯛꯄ ꯅꯨꯄꯥ ꯅꯨꯄꯤꯁꯦ ꯃꯔꯥꯡ ꯀꯥꯏꯔꯝꯗꯕꯁꯨ ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯨꯗꯨꯅ ꯃꯟꯗꯥꯀꯤꯅꯤ ꯄꯨꯟꯁꯤꯗꯗꯤ ꯑꯆꯧꯕ ꯕꯣꯔ ꯑꯃꯒꯤ ꯃꯁꯛ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯉꯁꯥꯏ ꯕꯞꯇꯥꯏꯁ ꯂꯧꯗ꯭ꯔꯤꯉꯩ ꯃꯇꯝꯁꯦ ꯄ꯭ꯔꯚꯨ ꯂꯧꯁꯤꯟꯗ꯭ꯔꯤꯉꯩꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯣꯁꯄꯦꯜ ꯏꯁꯩꯁꯦ ꯆꯥꯎꯔꯥꯛꯅ ꯀꯌꯥꯝꯕꯨꯗꯤ ꯁꯛꯈꯤꯕ ꯂꯩ ꯕꯞꯇꯥꯏꯁ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯅ ꯁꯛꯄ ꯒꯣꯁꯄꯦꯜꯁꯦ ꯒꯣꯁꯄꯦꯜꯒꯤ ꯏꯁꯩ 20ꯒꯤ ꯃꯊꯛꯇ ꯔꯦꯀꯣꯔꯗ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯖꯤꯁꯨ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ ꯁꯤꯒꯤ ꯔꯦꯀꯣꯔꯗ ꯀꯦꯁꯦꯠꯁꯤꯗ ꯏꯁꯩ 13ꯅꯦꯕ ꯑꯩꯅ ꯔꯦꯀꯣꯔꯗ ꯇꯧꯔꯤꯁꯦ ꯅꯨꯃꯤꯠꯁꯤꯗ ꯅꯣꯡꯃ ꯈꯛꯇꯗ ꯑꯗꯨ ꯏꯁꯣꯔꯒꯤ ꯕ꯭ꯂꯦꯁꯤꯡꯅꯦ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯁꯨ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨꯁꯨ ꯑꯗꯨ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠꯁꯦ ꯕꯟꯁꯨ ꯑꯣꯏꯁꯤꯟꯈꯤꯗꯅ ꯔꯦꯀꯣꯔꯗ ꯅꯨꯃꯤꯠꯁꯦ ꯆꯥꯕ ꯊꯛꯄꯁꯨ ꯀꯔꯤꯝ ꯐꯪꯗꯗꯅꯀꯣ ꯌꯥꯝ ꯋꯥꯈꯤ ꯑꯗꯨꯕꯨ ꯒ꯭ꯂꯨꯀꯣꯁꯀꯨꯝꯕ ꯈꯔ ꯊꯛꯑꯒ ꯏꯁꯩ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯔꯦꯀꯣꯔꯗ ꯇꯧꯔꯒ ꯊꯝꯃꯝꯃꯦ ꯑꯗꯨꯕꯨ ꯑꯩꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯍꯥꯏꯗꯤ ꯑꯩ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯖꯔꯝꯃꯦ
ꯍꯥꯏꯗꯤ ꯃꯣꯏꯅ ꯄꯩꯁꯥ ꯄꯤ ꯑꯩꯉꯣꯟꯗ ꯏꯁꯩ ꯁꯛꯄꯒꯤ ꯑꯗ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯄ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ ꯏꯁꯣꯔꯅ ꯏꯟꯁꯤꯟꯕ ꯍꯥꯏꯗꯣꯏꯔꯥ ꯑꯩꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤꯔ ꯈꯪꯗ꯭ꯔꯦ ꯑꯩ ꯏꯁꯣꯔꯒꯤ ꯏꯁꯩ ꯁꯛꯄꯒꯤ ꯃꯃꯜꯗ ꯑꯩ ꯂꯧꯖꯔꯛꯇꯦꯕ ꯑꯗꯨ ꯑꯩꯅ ꯏꯁꯣꯔꯒꯤ ꯃꯃꯜ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯒꯤ ꯃꯃꯜ ꯄꯤꯕꯗꯤ ꯀꯅꯥꯃꯠꯇꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯍꯤꯡꯉꯤꯕ ꯃꯤ ꯑꯃꯠꯇꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯒꯤ ꯃꯃꯜ ꯄꯤꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯃꯃꯜ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯁꯛꯄꯒꯤꯗꯃꯛꯇꯗꯤ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯄꯤꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩ ꯄꯩꯁꯥ ꯂꯧꯔꯛꯇꯦ ꯃꯗꯨ ꯌꯥꯝꯅ ꯏꯁꯣꯔ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯃꯅꯤ ꯃꯗꯨꯅ ꯏꯆꯟꯅ ꯍꯥꯏꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯃꯗꯨꯅ ꯄ꯭ꯔꯚꯨꯗ ꯂꯥꯛꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯏꯁꯩ ꯀꯨꯟꯔꯣꯝ ꯁꯛꯈꯤꯕꯁꯤꯅ ꯄꯨꯟꯁꯤꯗ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯑꯃꯈꯛ ꯂꯥꯛꯅꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯣ ꯃꯇꯨꯡꯗꯗꯤ ꯏꯁꯩ ꯀꯌꯥꯝ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯒꯣꯁꯄꯦꯜ ꯏꯁꯩꯁꯦ ꯁꯛꯄꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯊꯥꯖꯔꯕ ꯕꯞꯇꯥꯏꯁ ꯂꯧꯔꯕ ꯃꯇꯨꯡꯗ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩꯒꯤ ꯒꯣꯁꯄꯦꯜ ꯁꯣꯡꯁꯦ ꯃꯌꯥꯝꯅ ꯈꯪꯕ ꯏꯁꯩꯗꯗꯤ ꯑꯗꯨꯝ 30 35 ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯏꯁꯩ ꯑꯣꯏꯅꯀꯣ ꯑꯗꯨꯒ ꯁꯛꯄꯒꯤ ꯑꯣꯏꯅꯗꯤ ꯔꯤꯂꯤꯁ ꯇꯧꯖꯗꯕꯒꯤ ꯋꯥꯅꯦꯕꯀꯣ ꯑꯗꯨꯒ ꯁꯛꯄꯒꯤ ꯑꯣꯏꯅꯗꯤ ꯏꯁꯩ ꯑꯦꯠꯂꯤꯁ ꯌꯥꯝꯗ꯭ꯔꯕꯗ ꯒꯣꯁꯄꯦꯜ ꯁꯣꯡꯁꯦ 100ꯀꯨꯝꯕꯒꯤ ꯆꯥꯡꯗ ꯑꯣꯏꯔꯝꯃꯗ꯭ꯔꯥꯅ ꯈꯜꯂꯤ ꯍꯥꯏꯗꯤ ꯂꯨꯍꯣꯡꯕ ꯁꯣꯔꯥꯠꯀꯤ ꯀꯔꯤꯒꯤ ꯂꯣꯏ ꯄꯨꯂꯞꯁꯦ ꯌꯥꯎꯁꯜꯂꯀꯥꯟꯗꯗꯤ ꯑꯗꯨ ꯏꯁꯩ ꯁꯛꯄ ꯃꯇꯝꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯊꯥꯖꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯛꯄꯒ ꯊꯥꯖꯕ ꯃꯇꯨꯡꯗ ꯁꯛꯄꯒ ꯑꯅꯤꯁꯤꯒꯤ ꯁꯝꯊꯤꯡ ꯀꯔꯤꯒꯨꯝꯕ ꯈꯦꯠꯅꯕ ꯊꯋꯥꯏꯗ ꯈꯦꯠꯅꯕ ꯑꯗꯨ ꯍꯥꯏꯕꯤꯌꯨ ꯌꯥꯝ ꯂꯩꯌꯦ ꯑꯗꯨꯗꯤ ꯈꯦꯠꯅꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯤ ꯀꯩꯅꯣꯅ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯊꯥꯖꯗ꯭ꯔꯤꯉꯩ ꯃꯇꯝꯗꯨꯗꯗꯤ ꯏꯁꯣꯔꯁꯤ ꯈꯪꯗꯕꯅꯤना ꯊꯥꯖꯗ꯭ꯔꯤꯉꯩ ꯃꯇꯝꯗꯁꯨ ꯖꯤꯁꯨꯃꯨꯛ ꯂꯥꯛꯈꯤꯅꯤꯁꯤ ꯃꯅꯤꯄꯨꯔ ꯁꯤꯟꯕ ꯊꯨꯡꯅ ꯆꯤꯡ ꯇꯝ ꯈꯥꯏꯗꯅ ꯈ꯭ꯔꯤꯁꯇꯦꯟ ꯙꯔꯃ ꯆꯠꯄ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯇꯥꯕꯤꯈꯤꯕꯁꯦ ꯄꯥꯝꯅꯈꯤꯕ ꯑꯣꯏꯕꯁꯤꯒꯤ ꯃꯔꯝꯁꯤꯅ ꯑꯩꯁꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯝ ꯐꯪꯈꯤꯕ ꯒꯣꯁꯄꯦꯜꯗꯁꯨ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯁꯛꯄꯁꯦ ꯃꯣꯏ ꯒꯣꯁꯄꯦꯜꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯌꯦ ꯍꯥꯏꯔꯛꯑꯦ ꯀꯥꯏꯅ ꯃꯣꯏꯒꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯧꯕ ꯑꯗꯣ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯃ ꯇꯧꯔꯝꯃꯒ ꯑꯗꯨꯝ ꯌꯨꯝꯗ ꯍꯜꯂꯛꯄ ꯑꯩꯒꯤ ꯑꯇꯣꯞꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯔꯁꯨ ꯑꯗꯨꯝ ꯆꯠꯈꯤꯕꯀꯣ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯦ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯛꯑꯕ ꯃꯇꯝꯁꯤꯗꯗꯤ ꯌꯥꯝ ꯇꯣꯇꯦꯜꯂꯤ ꯆꯦꯟꯖ ꯍꯥꯏꯇꯥꯔꯦ ꯆꯦꯟꯖ ꯑꯃ ꯇꯧꯔꯦ ꯀꯩꯅꯣꯗ ꯃꯇꯝꯗꯨꯗꯅ ꯊꯋꯥꯏꯗ ꯀꯩꯅꯣ ꯑꯣꯏꯗꯕ ꯍꯥꯏꯗꯤ ꯊꯋꯥꯏꯒꯤ ꯂꯝꯕꯤꯗ ꯂꯝꯕꯤ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯅ ꯊꯋꯥꯏꯒꯤ ꯂꯝꯕꯤꯗ ꯏꯁꯣꯔꯅ ꯄꯥꯡꯕꯤꯕꯅꯤꯅ ꯏꯁꯩ ꯃꯛꯇ ꯁꯛꯑꯁꯨ ꯌꯥꯝꯅ ꯍꯥꯔꯠ ꯑꯦꯟ ꯁꯣꯜ ꯑꯩ ꯐꯖꯅ ꯏꯁꯣꯔꯒꯤꯗꯃꯛꯇꯗꯤ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯏꯁꯣꯔ ꯈꯪꯉꯀꯥꯟꯗꯗꯤ ꯑꯃꯨꯛ ꯍꯦꯜꯂꯦ ꯍꯥꯏꯕꯗꯤ ꯑꯗꯨ ꯃꯃꯥꯡꯗ ꯑꯩꯅ ꯁꯛꯈꯤꯕ ꯖꯤꯁꯨꯃꯨꯛ ꯂꯥꯛꯈꯤꯅꯤꯁꯦ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯁꯛꯄꯅꯤꯗꯅꯀꯣ ꯑꯗꯨ ꯍꯧꯖꯤꯛ ꯁꯛꯄꯅ ꯍꯦꯟꯅ ꯃꯌꯥꯝꯅ ꯊꯃꯣꯏꯅ ꯐꯖꯩ ꯍꯥꯏꯅ ꯊꯃꯣꯏ ꯌꯧꯅ ꯁꯛꯑꯦ ꯍꯥꯏꯅ ꯍꯥꯏ ꯑꯗꯨ ꯃꯇꯝꯁꯨ ꯂꯩꯇꯕꯅꯤꯅ ꯍꯧꯖꯤꯛ ꯏꯆꯟ ꯑꯩꯈꯣꯏꯒꯤ ꯒꯣꯁꯄꯦꯜ ꯏꯁꯩ ꯑꯇꯣꯞꯄ ꯁꯦꯀꯨꯂꯔ ꯏꯁꯩꯁꯨ ꯃꯌꯥꯝ ꯁꯛꯏꯀꯣ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯤ ꯒꯣꯁꯄꯦꯜ ꯏꯁꯩꯁꯤ ꯌꯥꯝꯅ ꯑꯇꯩꯁꯨ ꯁꯛꯄꯤꯔꯛꯈꯣ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯊꯕꯛ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏ ꯇꯧꯕꯤꯔꯛꯈꯣ ꯏꯁꯣꯔꯅ ꯕꯣꯔ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯦ ꯊꯝꯖꯔꯒ ꯑꯩꯈꯣꯏ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ